ꯃꯌꯥꯝ ꯅꯣꯛꯆꯔꯤ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤ ꯊꯥꯒꯠꯆꯒꯗꯧꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯈꯨꯕꯛ ꯃꯩꯒꯤ ꯃꯔꯤ ꯂꯩꯅꯕ ꯚꯤꯗꯤꯑꯣ ꯑꯃ ꯃꯌꯥꯝꯅ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯩꯒꯤ ꯚꯤꯌꯨꯔ ꯑꯃꯒꯤ ꯃꯍꯥꯛꯀꯤ ꯈꯨꯕꯛ ꯃꯩꯅꯤ ꯅꯨꯄꯤ ꯑꯣꯏꯕꯤꯅꯤ ꯆꯍꯤ 32 ꯃꯄꯨꯡ ꯐꯥꯈ꯭ꯔꯦ 39 ꯆꯪꯉꯛꯏꯅꯤ ꯃꯥꯒꯤ ꯑꯦꯗ꯭ꯔꯦꯁꯁꯦ ꯋꯥꯁꯤꯈꯣꯡꯗꯒꯤꯅꯤꯀꯣ ꯃꯃꯤꯡꯗꯤ ꯄꯟꯖꯔꯣꯏꯒꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯈꯨꯕꯛ ꯃꯩꯒꯤ ꯔꯤꯖꯜ ꯑꯁꯤ ꯑꯩꯍꯥꯛꯅ ꯄꯦꯖ ꯃꯔꯤ ꯑꯣꯏꯕ ꯀꯝꯄ꯭ꯌꯨꯇꯔ ꯇꯥꯏꯄꯤꯡ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯔꯤꯖꯜ ꯑꯃ PDF ꯐꯥꯏꯜꯗ ꯄꯤꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅꯁꯨ ꯐꯤꯗꯕꯦꯛ ꯑꯗꯨꯝ ꯄꯤꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯌꯦꯡꯈ꯭ꯔꯤꯕꯁꯦ ꯃꯁꯤ ꯀꯌꯥꯃꯨꯛ ꯆꯨꯝꯃꯤ ꯀꯌꯥꯃꯨꯛ ꯂꯥꯜꯂꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯄꯤꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯥꯒꯤ ꯐꯤꯗꯕꯦꯛꯇꯣ ꯃꯌꯥꯝꯗꯁꯨ ꯈꯪꯍꯟꯖꯒꯦ ꯑꯗꯨꯒ ꯈꯨꯕꯥꯛꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯔꯤꯖꯜꯁꯤ ꯀꯃꯥꯏꯅ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯈꯨꯕꯥꯛꯁꯤꯡꯗꯁꯨ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯃꯥꯟꯅꯕ ꯌꯥꯎꯒꯅꯤ ꯃꯆꯨꯒꯤ ꯑꯣꯏꯔꯣ ꯑꯗꯒꯤ ꯃꯩꯒꯤ ꯑꯣꯏꯔꯣ ꯂꯩꯗꯅ ꯆꯍꯤ ꯃꯇꯥꯡꯒꯤ ꯑꯣꯏꯔꯣ ꯑꯗꯨꯒꯨꯝꯕ ꯈꯔ ꯄꯤꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯍꯥꯛꯅꯁꯨ ꯃꯍꯥꯛꯀꯤ ꯔꯤꯖꯜ ꯑꯗꯨ ꯐꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯄꯤꯔꯛꯄ ꯐꯤꯗꯕꯦꯛꯁꯦ ꯃꯌꯥꯝꯗꯁꯨ ꯈꯪꯍꯟꯖꯒꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯣꯖꯥ ꯏꯃꯥ ꯃꯥꯏꯕꯤꯒꯤ ꯂꯩꯐꯥꯎꯗꯧꯅ ꯂꯣꯏꯅ ꯍꯥꯏꯔꯛꯑꯦ ꯌꯥꯝ ꯆꯨꯝꯃꯦ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯅ ꯑꯗꯨꯝ ꯌꯦꯡꯁꯤꯜꯂꯦ ꯃꯁꯤ ꯃꯄꯣꯛꯀꯤ ꯑꯗꯨꯝ ꯑꯣꯏꯔ ꯃꯥꯜꯂꯦꯗ ꯑꯗꯣ ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯦ ꯍꯧꯖꯤꯛꯇꯤ ꯊꯣꯏꯅ ꯈꯟꯖꯤꯟꯗ꯭ꯔꯦ ꯏꯁꯥꯒꯤ ꯑꯅꯥꯕꯒꯤ ꯍꯥꯏꯔꯛꯄꯗꯨ ꯌꯥꯝ ꯆꯨꯝꯃꯦ BP ꯂꯣꯅꯤ ꯂꯩꯔꯤꯁꯦ ꯁꯣꯔ ꯍꯣꯟꯕ ꯋꯥꯕꯒ ꯑꯅꯤꯁꯦ ꯌꯥꯝ ꯆꯨꯝꯃꯦ ꯑꯗꯨꯒ ꯑꯣꯖꯥ ꯑꯩꯅ ꯂꯥꯏꯅꯤꯡ ꯑꯣꯏꯖꯕ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯄꯨꯟꯁꯤꯗ ꯏꯄꯨꯔꯣꯏꯕꯒꯤ ꯑꯃꯗꯤ ꯏꯆꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯒꯅꯤ ꯍꯥꯏꯕꯁꯦ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯋꯦ ꯑꯣꯖꯥꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡ ꯂꯣꯏꯅ ꯆꯨꯝꯃꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯑꯦꯀꯣ ꯑꯩꯅ ꯄꯤꯖꯔꯤꯕ ꯔꯤꯖꯜꯁꯦ ꯏꯃꯥ ꯃꯥꯏꯕꯤꯒꯤ ꯑꯗꯨꯃꯥꯏꯅ ꯂꯩꯐꯥꯎ ꯑꯣꯏꯅ ꯐꯖꯅ ꯐꯥꯎꯔꯛꯑꯦ ꯍꯥꯏꯕꯅꯦ ꯑꯗꯣ ꯑꯩꯍꯥꯛꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯈꯨꯕꯛ ꯃꯩꯒꯤ ꯔꯤꯖꯜꯁꯦ ꯂꯩꯐꯥꯎ ꯅꯠꯇꯦ ꯑꯩꯍꯥꯛꯅ ꯇꯧꯖꯔꯤꯕꯁꯦ ꯑꯗꯣꯝꯗ ꯂꯩꯔꯤꯕ ꯑꯗꯣꯝꯒꯤ ꯃꯩꯗꯨꯗ ꯂꯩꯔꯝꯕꯗꯣ ꯑꯗꯨ ꯑꯗꯨꯝ ꯄꯤꯖꯕꯅꯦ ꯍꯥꯏꯇꯥꯔꯦ ꯃꯩꯗ ꯁꯨꯃꯥꯏꯅ ꯂꯩꯔꯒꯗꯤ ꯁꯤ ꯑꯣꯏꯔꯒꯗꯤ ꯁꯤ ꯇꯧꯏ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯩꯍꯥꯛꯅ ꯃꯍꯥꯛꯀꯤ ꯔꯤꯖꯜꯗꯣ ꯄꯤꯖꯕꯅꯦ ꯍꯥꯏꯇꯥꯔꯦ ꯈꯨꯕꯛ ꯃꯩꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯏꯒ ꯑꯗꯨꯒꯨꯝꯕ ꯃꯔꯤ ꯀꯩꯁꯨ ꯂꯩꯅꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯣ ꯀꯅꯥꯒꯨꯝꯕꯗꯤ ꯑꯗꯨꯝ ꯑꯩꯒꯤꯗꯤ ꯂꯥꯏꯒꯤ ꯑꯗꯨꯒꯨꯝꯕ ꯅꯨꯡꯁꯤꯠ ꯌꯥꯎꯏ ꯑꯗꯨ ꯇꯧꯏ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯀꯥꯏꯅ ꯍꯥꯏꯅꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯕ ꯌꯥꯏ ꯊꯦꯡꯅꯔꯝꯒꯅꯤ ꯑꯗꯣꯝꯅ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯒꯨꯝꯕ ꯂꯩꯖꯗꯦ ꯑꯩꯍꯥꯛꯅ ꯈꯨꯕꯛ ꯃꯩꯁꯤꯗ ꯑꯩꯍꯥꯛꯅ ꯎꯖꯕ ꯑꯩꯍꯥꯛꯅ ꯃꯥꯒꯤ ꯔꯤꯖꯜ ꯁꯨꯃꯥꯏꯅ ꯇꯧꯒꯅꯤ ꯈꯣꯠꯀꯅꯤꯅ ꯑꯩꯅ ꯅꯩꯅꯖꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯁꯨꯝ ꯌꯦꯡꯉꯛꯄꯁꯦ ꯃꯁꯤꯡ ꯌꯥꯝꯃꯦ 1000ꯒꯤ ꯃꯊꯛꯇ ꯌꯧꯈ꯭ꯔꯕꯅꯤ ꯃꯁꯤꯡꯗ ꯑꯩꯅ ꯆꯥꯎꯔꯥꯛꯄꯗꯤ ꯑꯗꯨꯝ ꯑꯩꯅ ꯏꯔ ꯊꯝꯕ ꯅꯣꯠ ꯇꯧꯔ ꯊꯝꯕ ꯑꯩꯉꯣꯟꯗ ꯌꯦꯡꯈꯤꯕꯁꯤꯡꯁꯦ ꯑꯩꯅ ꯃꯃꯤꯡ ꯃꯊꯥ ꯂꯣꯏ ꯅꯣꯠ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯃꯁꯤꯡ ꯀꯌꯥ ꯌꯧꯒꯦ ꯍꯥꯏꯕꯗꯨꯗꯤ ꯆꯞ ꯆꯥꯅ ꯍꯥꯏꯖꯔꯔꯣꯏꯒꯦ 1000ꯗꯤ ꯍꯦꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯌꯦꯡꯉꯛꯄ ꯃꯔꯝꯅ ꯃꯤꯗꯨꯒꯤ ꯔꯤꯖꯜꯗꯣ ꯑꯩꯅꯁꯨ ꯑꯗꯨꯝ ꯅꯩꯅꯕ ꯍꯥꯏꯇꯥꯔꯦ ꯆꯍꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯆꯍꯤ 50ꯒꯤ ꯃꯊꯛꯀ ꯑꯣꯏꯔꯒꯗꯤ ꯃꯗꯨꯃꯗꯤ ꯌꯥꯝ ꯂꯨꯏ ꯍꯥꯏꯇꯥꯔꯦ ꯌꯦꯡꯕꯗ ꯍꯥꯏꯕꯗꯤ ꯃꯥꯒꯤꯁꯦ ꯄꯥꯁꯅ ꯑꯌꯥꯝꯕ ꯑꯣꯏꯈ꯭ꯔꯦꯕ ꯐꯤꯆꯔꯁꯦ ꯈꯔꯗꯪ ꯉꯥꯏꯁꯜꯂꯛꯑꯕꯅꯦꯕ ꯄꯥꯁꯀꯤ ꯃꯔꯝꯁꯦ ꯍꯥꯏꯔꯛꯄꯁꯦ ꯌꯥꯝꯅ ꯂꯨꯏ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯊꯣꯛꯈꯤꯕ ꯃꯌꯥꯝ ꯍꯥꯏꯕ ꯃꯇꯝꯗ ꯃꯤꯗꯨꯅꯁꯨ ꯑꯗꯨꯝ ꯉꯛꯄ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯣ ꯑꯩꯅ ꯌꯥꯝ ꯍꯩꯗꯅ ꯈꯪꯅ ꯇꯧꯕ ꯅꯠꯆꯗꯦ ꯑꯩꯅꯈꯔ ꯅꯩꯅꯖꯕ ꯑꯩꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯌꯦꯡꯉꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯝ ꯌꯦꯡꯉꯛꯄꯗꯨꯒꯤ ꯃꯤꯗꯨꯗꯒꯤ ꯑꯩꯅ ꯄꯥꯔꯥ ꯇꯝꯍꯧꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅꯁꯨ ꯑꯗꯨꯝ ꯍꯥꯏꯖꯔꯛꯄ ꯑꯩꯅ ꯄꯤꯔꯕ ꯃꯇꯨꯡꯗ ꯁꯤ ꯆꯨꯝꯃꯤ ꯁꯤ ꯍꯥꯏꯔꯛꯏꯁꯦ ꯆꯨꯝꯃꯤ ꯈꯣꯠꯂꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯗꯨꯅꯤ ꯍꯥꯏꯕꯁꯦ ꯍꯦꯟꯅꯁꯨ ꯅꯩꯅꯕ ꯁꯨꯝ ꯃꯊꯪ ꯁꯨꯝ ꯆꯠꯊꯔꯛꯄꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯃꯌꯥꯝ ꯌꯦꯡꯖꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯏꯆꯤꯟ ꯏꯅꯥꯎ ꯌꯦꯡꯕꯤꯅꯕꯁꯤꯡ ꯆꯍꯤ ꯑꯅꯧꯕ ꯂꯥꯛꯑꯕꯅꯤꯅ 2026ꯀꯤ ꯑꯅꯧꯕ ꯂꯥꯛꯄꯅꯤꯅ ꯑꯅꯧꯕ ꯆꯍꯤꯁꯤꯗ ꯑꯩꯈꯣꯏꯅ ꯀꯨꯊꯤ ꯌꯦꯡꯅꯕ ꯑꯗꯨꯃꯥꯏꯅ ꯈꯨꯕꯛ ꯃꯩꯗꯁꯨ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯏ ꯑꯅꯧꯕ ꯆꯍꯤꯁꯤꯗ ꯑꯩ ꯀꯔꯤ ꯂꯩꯕꯖꯥꯠꯅꯣ ꯑꯅꯥ ꯑꯌꯦꯛ ꯑꯣꯏꯔꯣ ꯄꯩꯁꯥ ꯅꯨꯡꯖꯥ ꯑꯣꯏꯔꯣ ꯑꯗꯒꯤ ꯀꯅꯥꯒꯨꯝꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯑꯣꯏꯔꯣ ꯂꯩꯗꯅꯀꯣ ꯑꯩꯅ ꯌꯦꯡꯖꯔꯤꯕꯁꯦ ꯃꯥꯅꯗꯤ ꯑꯩꯅ ꯄꯤꯔꯤꯕꯁꯤꯡꯒꯤ ꯂꯩꯐꯥꯎꯗꯧꯅ ꯐꯥꯎꯋꯦ ꯍꯥꯏꯔꯛꯑꯕꯅꯤꯅ ꯁꯤꯒꯤ ꯔꯤꯖꯜꯁꯦ ꯑꯗꯣꯝꯗ ꯈꯨꯕꯛ ꯃꯩ ꯃꯍꯥꯛꯀ ꯃꯥꯟꯅꯕ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯆꯨꯝꯗꯣꯏꯅꯦ ꯑꯗꯨꯅ ꯑꯗꯣꯝꯗ ꯃꯍꯥꯛꯀ ꯃꯥꯟꯅꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯑꯗꯣꯝꯗ ꯌꯦꯡꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯒꯤ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯑꯗꯨꯝ ꯑꯩꯅ ꯁ꯭ꯀ꯭ꯔꯤꯟꯗꯁꯨ ꯊꯣꯛꯆꯍꯜꯂꯦ ꯑꯗꯨꯒ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯁꯨ ꯑꯩꯅ ꯐꯣꯟ ꯅꯝꯕꯔ ꯑꯃ ꯑꯗꯨꯝ ꯍꯥꯞꯆꯔꯕꯅꯤ ꯑꯗꯨꯗ ꯑꯗꯣꯝ ꯄꯥꯎ ꯐꯥꯎꯕꯤꯔꯛꯄ ꯌꯥꯒꯅꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯐꯥꯎꯕꯤꯔꯛꯄ ꯃꯇꯝꯗ WhatsAppꯇ ꯃꯦꯁꯦꯖ ꯑꯣꯏꯅ ꯇꯧꯕꯤꯔꯛꯑꯣ ꯈꯨꯕꯛ ꯃꯩ ꯌꯦꯡꯕꯒꯤ ꯃꯇꯥꯡꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯈꯪꯍꯟꯕꯤꯔꯛꯑꯣ ꯑꯩꯅ ꯌꯦꯡꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯝ ꯄꯤꯖꯒꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯊꯥꯔꯛꯀꯗꯕꯅꯤ ꯐꯣꯇꯣ ꯁꯨꯃꯥꯏꯅ ꯅꯝꯒꯗꯕꯅꯤ ꯍꯥꯏꯕꯗꯣ ꯑꯩꯅ ꯃꯔꯨꯑꯣꯏꯅ ꯑꯩ ꯅꯥꯛꯇ ꯂꯥꯛꯑꯒ ꯌꯦꯡꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯃꯤ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯎꯋꯦ ꯑꯗꯨꯕꯨ ꯑꯌꯥꯝꯕ ꯑꯩꯅ ꯇꯧꯖꯔꯤꯕꯁꯦ ꯑꯩꯅ ꯈꯨꯠ ꯄꯥꯏꯔ ꯌꯦꯡꯕꯁꯤ ꯀꯌꯥ ꯀꯟꯅ ꯌꯦꯡꯗꯦ ꯍꯥꯏꯇꯥꯔꯦ ꯀꯩꯒꯤꯅꯣꯗ ꯑꯩꯒꯤ ꯃꯤꯠꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯠꯁꯤꯅ ꯌꯦꯡꯉꯛꯄꯒ ꯑꯩꯈꯣꯏꯅ ꯀꯦꯃꯦꯔꯥꯅꯤ ꯈꯪꯗꯦ ꯐꯣꯟꯒꯤ ꯀꯦꯃꯦꯔꯥꯅꯤ ꯈꯪꯗꯦ ꯑꯃꯅ ꯅꯝꯃꯒ ꯌꯦꯡꯉꯛꯄꯒ ꯌꯥꯝꯅ ꯈꯦꯠꯅꯩꯌꯦꯕ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯅ ꯀꯝꯄ꯭ꯌꯨꯇꯔꯗ ꯍꯥꯞꯆꯤꯜꯂꯒ ꯃꯥꯒꯤ ꯖꯨꯝ ꯇꯧꯔꯀꯥꯟꯗ ꯃꯩꯗꯣ ꯎꯗꯕ ꯃꯌꯥꯝ ꯑꯃ ꯂꯣꯏ ꯆꯣꯡꯊꯣꯔꯛꯄꯅꯦꯕ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯌꯦꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯌꯥꯝꯕ ꯑꯗꯨꯅ ꯑꯗꯣꯝꯅ ꯃꯣꯕꯥꯏꯜ ꯃꯃꯤ ꯑꯁꯦꯡꯕ ꯑꯃ ꯂꯩꯔꯒꯗꯤ ꯃꯥꯒꯤ ꯑꯗꯣꯝꯒꯤ ꯈꯨꯕꯥꯛ ꯑꯩꯅ ꯅꯝꯍꯟꯅꯤꯡꯉꯤꯕ ꯖꯒꯥꯗꯨꯗ ꯐꯖꯅ ꯅꯝꯕꯤꯔꯕ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯗꯤꯇꯦꯜꯁ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯄꯥꯝꯕ ꯗꯤꯇꯦꯜ ꯈꯔ ꯂꯧꯒꯅꯦꯕꯀꯣ ꯑꯗꯣ ꯆꯨꯝꯅ ꯐꯖꯅꯕꯨ ꯄꯤꯕꯤꯔꯕ
ꯑꯗꯨꯝ ꯔꯤꯖꯜ ꯐꯖꯅ ꯑꯗꯨꯝ ꯆꯨꯝꯒꯅꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯌꯦꯡꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ ꯚꯤꯗꯤꯑꯣꯁꯤ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯈꯤꯁꯤ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ ꯈꯨꯕꯥꯛ ꯑꯁꯤꯒꯤ ꯃꯆꯨꯁꯦ ꯃꯁꯤ ꯑꯉꯥꯡꯕ ꯃꯆꯨꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥ ꯑꯁꯤ ꯂꯥꯏꯕꯛ ꯐꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯜꯂꯤ ꯏꯁꯩ ꯅꯣꯡꯃꯥꯏ ꯀꯂꯥꯕꯤꯗ ꯍꯩꯒꯟꯕ ꯈꯔ ꯄꯥꯝꯖꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯅꯤ ꯃꯁꯥ ꯅꯥꯟꯕ ꯃꯤꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯣꯏꯒꯅꯤ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯉꯥꯡꯊꯣꯛ ꯁꯛꯇꯣꯔꯛꯄꯗ ꯃꯤꯅ ꯇꯥꯅꯤꯡꯕ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯐꯕ ꯃꯆꯥ ꯑꯐꯕ ꯃꯁꯨ ꯐꯥꯎꯕ ꯐꯪꯕ ꯄꯤꯒꯅꯤ ꯍꯥꯏꯔꯤꯕ ꯈꯨꯕꯥꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯈꯨꯕꯥꯛ ꯃꯩꯒꯤ ꯏꯂꯤꯃꯦꯟ ꯈꯔ ꯂꯩ ꯃꯗꯨꯗꯤ ꯐꯥꯏꯔ ꯑꯦꯂꯤꯃꯦꯟ ꯏꯌꯔ ꯑꯦꯂꯤꯃꯦꯟ ꯋꯥꯇꯔ ꯑꯦꯂꯤꯃꯦꯟ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯑꯃ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯈꯨꯕꯥꯛꯁꯤꯒ ꯈꯨꯠꯁꯥꯁꯤꯒ ꯌꯦꯡꯅꯔꯛꯄ ꯃꯇꯝꯗ ꯈꯨꯠꯁꯥꯁꯤꯡ ꯑꯁꯤꯅ ꯁꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯀꯣ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯑꯁꯤ ꯏꯌꯔ ꯑꯦꯂꯤꯃꯦꯟ ꯆꯤꯡꯉꯦ ꯄꯥꯜꯃꯤꯁꯇꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯇꯥꯔꯦ ꯇꯣꯉꯥꯟꯕ ꯑꯦꯂꯤꯃꯦꯟ ꯈꯔ ꯈꯥꯏꯗꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣꯕꯨꯗꯤ ꯁꯦꯝꯖꯔꯛꯀꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯍꯥꯛꯀꯤꯁꯦ ꯈꯨꯕꯥꯛꯁꯤ ꯈꯨꯕꯥꯛꯀꯤ ꯄꯥꯛꯄꯁꯤꯒ ꯈꯨꯠꯁꯥꯒ ꯌꯦꯡꯅꯔꯛꯄ ꯃꯇꯝꯗ ꯈꯨꯠꯁꯥꯅ ꯁꯥꯡꯕ ꯃꯔꯝꯅ ꯏꯌꯔ ꯑꯦꯂꯤꯃꯦꯟ ꯀꯧꯏ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯕ ꯂꯩꯕ ꯃꯤꯑꯣꯏ ꯑꯁꯤ ꯑꯣꯄꯟ ꯃꯥꯏꯟꯗꯦꯠ ꯑꯣꯏꯕ ꯃꯤꯌꯥꯝ ꯄꯨꯟꯕ ꯑꯣꯏꯕ ꯍꯩꯁꯤꯡꯕ ꯑꯃꯗꯤ ꯊꯤꯖꯤꯟꯕ ꯄꯥꯝꯕ ꯀꯣꯏꯅ ꯂꯝ ꯆꯠꯅꯤꯡꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯈꯨꯠꯁꯥꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯦ ꯈꯨꯠꯁꯥꯁꯤꯡꯒꯤ ꯃꯇꯥꯡ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯈꯨꯕꯤꯁꯦ ꯃꯁꯤ ꯈꯔ ꯇꯦꯛꯊꯣꯛꯅ ꯍꯥꯏꯕꯗꯤ ꯂꯣꯡꯊꯣꯛꯅ ꯄꯥꯜꯂꯦꯕ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯑꯁꯤ ꯃꯕꯨꯛ ꯂꯨꯕ ꯃꯤꯕꯨ ꯊꯥꯒꯠꯄ ꯌꯥꯝꯅ ꯍꯩꯕ ꯃꯤꯕꯨ ꯃꯕꯨꯛ ꯐꯅꯕ ꯍꯤꯔꯤ ꯀꯣꯟꯕ ꯌꯥꯝꯅ ꯍꯩꯕ ꯋꯥꯔꯧ ꯄꯔꯧꯁꯨ ꯈꯔ ꯇꯧꯒꯟꯕ ꯃꯤꯕꯨ ꯊꯧꯗꯣꯛ ꯊꯧꯖꯤꯟ ꯌꯥꯝ ꯁꯥꯟꯅꯕ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯁꯤꯡꯕ ꯍꯩꯁꯤꯡꯕ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯃꯒꯤ ꯃꯒꯨꯟꯅꯤ ꯃꯕꯨꯛ ꯌꯥꯝꯅ ꯂꯨꯕ ꯑꯣꯏꯒꯅꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯃꯒꯨꯟꯁꯤꯡ ꯑꯁꯦ ꯃꯁꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯊꯕꯛꯇ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯀꯤ ꯁꯤꯟꯐꯝꯗ ꯁꯤꯖꯤꯟꯅꯔꯒꯗꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯄꯤꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯍꯩꯁꯤꯡꯕ ꯑꯃ ꯑꯣꯏꯕ ꯃꯔꯝꯅ ꯃꯊꯪꯒꯤ ꯑꯁꯤꯅ ꯈꯨꯗꯣꯝꯕꯤꯅꯤ ꯈꯨꯗꯣꯝꯕꯤ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯈꯨꯗꯣꯝꯕꯤ ꯑꯁꯤ ꯀꯌꯥ ꯀꯟꯅ ꯁꯥꯡꯕꯗꯤ ꯑꯣꯏꯗꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯃꯔꯨꯞ ꯁꯪꯒꯗꯤ ꯂꯩꯕ ꯑꯣꯏꯒꯅꯤ ꯑꯗꯨꯕꯨ ꯊꯕꯛ ꯁꯤꯟꯐꯝꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝ ꯃꯔꯛ ꯀꯌꯥ ꯇꯤꯟꯕ ꯐꯪꯗꯕ ꯅꯠꯇ꯭ꯔꯒꯅ ꯈꯔ ꯄꯥꯝꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯂꯣꯏꯅꯅ ꯃꯤꯅ ꯌꯦꯡꯁꯤꯟꯕ ꯑꯃꯗꯤ ꯃꯤꯅ ꯀꯜꯂꯛꯄ ꯈꯔ ꯂꯩꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯤ ꯂꯣꯏꯅꯕ ꯑꯃꯗꯤ ꯃꯔꯨꯞ ꯇꯤꯟꯅꯕ ꯃꯇꯝꯗ ꯍꯩꯅ ꯁꯤꯡꯅ ꯂꯣꯏꯅꯕ ꯑꯃꯗꯤ ꯇꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯃꯊꯪ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯈꯨꯠꯌꯥꯏ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯑꯃꯗꯤ ꯇꯨꯡꯒꯤ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯖꯕ ꯑꯣꯏꯒꯅꯤ ꯑꯍꯜ ꯂꯃꯟ ꯑꯣꯖꯥ ꯒꯨꯔꯨ ꯂꯨꯅ ꯈꯟꯖꯔꯨꯕ ꯃꯔꯝꯅ ꯄꯨꯟꯁꯤꯗ ꯇꯧꯖꯔꯨꯕ ꯍꯣꯠꯅꯖꯔꯨꯕ ꯀꯌꯥꯗ ꯂꯥꯏꯕꯛ ꯂꯩꯕ ꯑꯣꯏꯒꯅꯤ ꯂꯣꯏꯅꯅ ꯈꯨꯠꯀꯤ ꯈꯨꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯑꯃꯗꯤ ꯄꯥꯝꯖꯕ ꯁꯤꯟꯐꯝꯒꯤ ꯃꯇꯥꯡꯗ ꯃꯥꯏ ꯄꯥꯛꯄ ꯑꯃꯗꯤ ꯆꯥꯎꯈꯠꯄ ꯂꯩ ꯑꯗꯨꯕꯨ ꯈꯔ ꯍꯦꯟꯅ ꯈꯥꯡꯕ ꯀꯟꯕ ꯑꯃꯗꯤ ꯇꯥꯟꯅꯕ ꯀꯜꯂꯒꯗꯤ ꯍꯦꯟꯅ ꯑꯐꯕ ꯑꯣꯏꯒꯅꯤ ꯃꯊꯪꯒꯤꯁꯤꯅ ꯈꯨꯅꯥꯎꯕꯤ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯃꯣꯏꯗ ꯂꯩꯕ ꯋꯥ ꯀꯌꯥ ꯐꯣꯡꯗꯣꯛꯄ ꯑꯣꯏꯔꯣꯏ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯪꯍꯟꯗꯕ ꯍꯥꯏꯗꯣꯛꯇꯕ ꯃꯔꯝꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯏꯔꯣꯝ ꯍꯦꯛ ꯍꯦꯛ ꯋꯥꯖꯕ ꯂꯩꯒꯅꯤ ꯃꯊꯪꯁꯤ ꯃꯍꯥꯛꯀꯤ ꯈꯨꯕꯥꯛꯀꯤ ꯃꯌꯥꯏꯗ ꯂꯩꯔꯤꯕ ꯃꯌꯤꯁꯤꯡꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯈꯨꯕꯥꯛꯀꯤ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯌꯦꯡꯖꯒꯗꯧꯔꯤꯕ ꯃꯌꯤꯁꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯊꯕꯛꯀꯤ ꯃꯇꯥꯡ ꯌꯥꯎꯔꯅꯤ ꯃꯍꯥꯛꯀꯤ ꯍꯥꯔꯠ ꯂꯥꯏꯟ ꯃꯥꯏꯟ ꯂꯥꯏꯟ ꯂꯥꯏꯐ ꯂꯥꯏꯟ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐꯦꯠ ꯂꯥꯏꯟ ꯂꯥꯏꯕꯛꯀꯤ ꯑꯣꯏꯕ ꯃꯌꯤ ꯊꯕꯛꯀꯤ ꯃꯇꯥꯡ ꯅꯠꯇ꯭ꯔꯒ ꯕꯤꯖꯤꯅꯦꯁꯀꯤ ꯃꯇꯥꯡ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁꯞꯄꯣꯔꯠ ꯂꯥꯏꯟ ꯂꯩꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯌꯦꯡꯒꯅꯤꯀꯣ ꯑꯗꯨꯒ ꯂꯥꯁꯇ ꯃꯍꯥꯛꯀꯤ ꯔꯤꯂꯦꯁꯟꯁꯤꯞ ꯑꯗꯨꯒ ꯏꯝꯕꯥꯟ ꯄꯨꯟꯁꯤꯒꯤ ꯃꯇꯥꯡ ꯅꯠꯇ꯭ꯔꯒꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕꯅꯤ ꯄꯤꯗꯣꯏꯁꯦ ꯑꯗꯣ ꯑꯍꯥꯟꯕꯗ ꯑꯩꯅ ꯊꯝꯖꯒꯗꯧꯔꯤꯕꯁꯦ ꯈꯨꯕꯥꯛ ꯃꯩꯒꯤ ꯃꯅꯨꯡꯗ ꯍꯥꯔꯠ ꯂꯥꯏꯟ ꯑꯁꯤ ꯅꯤꯡꯊꯤꯅ ꯑꯗꯨꯝ ꯁꯥꯡꯅ ꯂꯩꯕꯗꯤ ꯑꯣꯏꯔꯦ ꯑꯗꯨꯕు ꯃꯔꯛꯇ ꯑꯥꯏꯂꯦꯟꯒꯨꯝꯕ ꯑꯣꯚꯔꯂꯦꯞꯄꯤꯡꯒꯨꯝꯕ ꯑꯗꯨꯒ ꯀ꯭ꯔꯣꯁꯤꯡ ꯈꯔ ꯂꯩꯕꯗꯤ ꯌꯥꯎꯔꯤꯀꯣ ꯈꯔ ꯁꯥꯡꯅ ꯅꯤꯡꯊꯤꯅ ꯂꯩꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯃꯤꯒꯤ ꯑꯋꯥꯕ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕ ꯃꯤꯒꯤ ꯃꯇꯦꯡ ꯇꯧꯅꯕ ꯍꯣꯠꯅꯖꯕ ꯑꯣꯏꯒꯅꯤ ꯂꯣꯏꯅꯅ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯗ ꯑꯃꯗꯤ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯔꯠꯅꯔꯒ ꯃꯔꯤ ꯐꯕ ꯃꯣꯠ ꯁꯥꯟꯅꯕ ꯑꯃꯗꯤ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯃꯥꯟꯅꯕ ꯑꯣꯏꯒꯅꯤ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯂꯥꯏꯟ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯟ ꯑꯁꯤ ꯅꯤꯡꯊꯤꯅ ꯂꯩꯕꯃꯛꯇꯤ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯂꯥꯏꯟ ꯑꯁꯤ ꯑꯣꯚꯔꯂꯦꯞꯄꯤꯡ ꯑꯣꯏꯕ ꯂꯥꯏꯟ ꯑꯃꯗꯒꯤ ꯍꯦꯟꯕ ꯑꯅꯤ ꯊꯣꯛꯄꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯌꯥꯎꯔꯤ ꯑꯗꯨꯒ ꯃꯔꯛꯇ ꯀ꯭ꯔꯣꯁꯤꯡ ꯑꯃꯅꯤ ꯌꯥꯎꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯥꯏꯂꯦꯟ ꯂꯩꯕ ꯍꯥꯏꯗꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯅ ꯔꯥꯎꯟ ꯂꯩꯔꯤꯕꯁꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯇꯥꯔꯦ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯍꯥꯔꯠꯀ ꯃꯔꯤ ꯂꯩꯅꯕ ꯑꯅꯥꯕ ꯈꯔ ꯃꯥꯌꯣꯛꯅꯔꯛꯄ ꯌꯥꯕ ꯑꯣꯏꯌꯦꯕ ꯍꯥꯏꯕꯗꯤ ꯍꯥꯔꯠꯀ ꯃꯔꯤ ꯂꯩꯅꯕꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯕꯤ ꯄꯤ ꯑꯅꯦꯝ ꯑꯋꯥꯡꯒ ꯑꯗꯨꯝ ꯃꯔꯤ ꯂꯩꯅꯩ ꯑꯗꯨꯒ ꯁꯣꯔ ꯍꯣꯟꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯌꯥꯎꯔꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯍꯥꯔꯠꯀ ꯃꯔꯤ ꯂꯩꯅꯕ ꯑꯅꯥꯕ ꯂꯥꯛꯄ ꯌꯥꯕ ꯃꯔꯝꯅ ꯍꯛꯆꯥꯡ ꯐꯅꯕ ꯁꯥꯖꯦꯜ ꯇꯧꯕ ꯍꯨꯃꯥꯡ ꯇꯥꯍꯟꯕ ꯌꯥꯝꯅ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯕꯗꯤ ꯑꯌꯨꯛ ꯑꯉꯟꯕ ꯍꯧꯒꯠꯂꯒ ꯋꯥꯀꯤꯡ ꯆꯠꯄ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯐꯩꯀꯣ ꯑꯗꯨꯒ ꯂꯣꯏꯅꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯨꯞꯅꯣꯝ ꯈꯔ ꯑꯗꯨꯝ ꯇꯧꯕꯗ ꯑꯗꯨꯝ ꯐꯒꯅꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯐꯝꯖꯤꯜꯂꯒ ꯁꯨꯝ ꯂꯩꯕ ꯅꯠꯇꯕꯀꯣ ꯍꯛꯆꯥꯡ ꯐꯍꯟꯕ ꯍꯛꯆꯥꯡ ꯍꯨꯃꯥꯡ ꯇꯥꯍꯟꯕ ꯍꯨꯃꯥꯡ ꯇꯥꯔꯤꯉꯩ ꯑꯗꯨꯝ ꯐꯗꯣꯏꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯈꯔ ꯃꯊꯧ ꯇꯥꯏ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯅꯠꯇ꯭ꯔꯒꯗꯤ ꯍꯌꯦꯡ ꯇꯨꯡꯗ ꯑꯋꯥꯕ ꯂꯥꯛꯀꯗꯣꯏꯅꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕ ꯍꯥꯏꯁꯤꯗꯕꯨ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯑꯣꯏꯒꯗꯣꯔꯤꯕꯅꯤꯀꯣ ꯄꯩꯁꯥꯁꯨ ꯆꯠꯀꯅꯤ ꯍꯛꯆꯥꯡ ꯐꯠꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯣꯏꯅꯤ ꯃꯊꯪꯒꯤꯁꯤꯅ ꯃꯥꯏꯟ ꯂꯥꯏꯟ
ꯃꯥꯏ ꯂꯥꯏꯟ ꯑꯁꯤ ꯃꯌꯥꯏꯗ ꯂꯩꯔꯤꯕ ꯂꯥꯏꯟ ꯑꯁꯤꯅꯤ ꯍꯥꯏꯔꯤꯕ ꯂꯥꯏꯟ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯑꯣꯏꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯆꯥꯡ ꯑꯃꯗ ꯑꯗꯨꯝ ꯍꯩꯕ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯇꯨꯡꯒꯤ ꯋꯥꯈꯜ ꯈꯟꯕꯁꯨ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯤ ꯂꯥꯏꯟ ꯑꯁꯤ ꯈꯔ ꯑꯗꯨꯝ ꯁꯥꯡꯂꯞ ꯂꯩꯌꯦꯕ ꯌꯥꯝ ꯀꯟꯅ ꯁꯥꯡꯕꯗꯤ ꯅꯠꯇꯦ ꯑꯗꯣ ꯃꯥ ꯇꯨꯡꯒꯤ ꯋꯥꯈꯜꯗꯤ ꯑꯗꯨꯝ ꯈꯟꯒꯅꯤ ꯂꯣꯏꯅꯅ ꯂꯥꯏꯟ ꯑꯁꯤꯅ ꯂꯥꯏꯐ ꯂꯥꯏꯟꯒ ꯁꯝꯅꯅ ꯂꯩꯕꯁꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯃꯨꯡ ꯃꯅꯨꯡꯒ ꯃꯔꯤ ꯐꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯃꯣꯠ ꯆꯥꯟꯅꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯅꯤ ꯂꯣꯏꯅꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯇ ꯂꯥꯏꯔ ꯀꯌꯥꯗꯁꯨ ꯃꯍꯥꯛꯅ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯑꯗꯨꯝ ꯇꯧꯅꯕ ꯍꯣꯠꯅꯖꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯊꯪꯒꯤꯁꯤꯅ ꯂꯥꯏꯐ ꯂꯥꯏꯟꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯅꯤ ꯂꯥꯏꯐ ꯂꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯛꯆꯥꯡꯗ ꯑꯅꯥ ꯑꯌꯦꯛ ꯑꯗꯒꯤ ꯑꯩꯒꯤ ꯂꯥꯏꯐꯁꯤꯗ ꯆꯍꯤ ꯃꯇꯥꯡꯁꯤꯗ ꯑꯌꯦꯠ ꯑꯄꯟ ꯂꯩꯒꯗ꯭ꯔꯥ ꯑꯁꯣꯛ ꯑꯄꯟ ꯂꯩꯒꯗ꯭ꯔꯥ ꯑꯅꯥ ꯑꯌꯦꯛ ꯂꯩꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯇꯝꯗ ꯑꯩꯒꯤ ꯁꯄꯣꯔꯠ ꯇꯧꯕꯤꯅꯕ ꯃꯤ ꯂꯩꯒꯗ꯭ꯔꯥ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯂꯥꯏꯐ ꯂꯥꯏꯟ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯆꯥꯎꯈꯠꯀꯗꯕ ꯆꯍꯤ ꯃꯇꯥꯡ ꯍꯥꯏꯕꯗꯤ ꯃꯥꯏ ꯄꯥꯛꯀꯗꯕ ꯆꯍꯤ ꯃꯇꯥꯡ ꯑꯗꯨꯒꯨꯝꯕꯁꯨ ꯑꯗꯨꯝ ꯄꯤꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯅ ꯑꯋꯥ ꯑꯅꯥ ꯇꯥꯒꯗ꯭ꯔꯥ ꯑꯁꯣꯛ ꯑꯄꯟ ꯂꯩꯒꯗ꯭ꯔꯥ ꯑꯌꯦꯠ ꯑꯄꯟ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯕꯁꯨ ꯂꯥꯏꯐ ꯂꯥꯏꯟꯗꯒꯤ ꯑꯗꯨꯝ ꯈꯪꯕ ꯉꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯂꯥꯏꯐ ꯂꯥꯏꯟꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄ ꯃꯇꯝꯗꯁꯨ ꯑꯗꯒꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯑꯣꯏꯒꯗ꯭ꯔꯥ ꯄꯨꯟꯁꯤ ꯇꯦꯟꯒꯗ꯭ꯔꯥ ꯄꯨꯟꯁꯤ ꯁꯥꯡꯒꯗ꯭ꯔꯥ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯂꯥꯏꯐ ꯂꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯈꯪꯕ ꯉꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯂꯥꯏꯐ ꯂꯥꯏꯟꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯃꯍꯥꯛꯀꯤ ꯑꯣꯏꯅꯁꯨ ꯂꯥꯏꯐ ꯂꯥꯏꯟ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯟ ꯑꯁꯤ ꯆꯥꯡ ꯑꯃꯗ ꯂꯩꯕ ꯑꯣꯏꯔꯦ ꯍꯛꯆꯥꯡ ꯈꯔ ꯁꯣꯟꯕ ꯑꯃꯗꯤ ꯑꯅꯥ ꯑꯌꯦꯛ ꯈꯔꯗꯤ ꯃꯥꯌꯣꯛꯅꯕ ꯂꯩꯒꯅꯤ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯂꯥꯏꯟ ꯑꯁꯦ ꯃꯌꯦꯛ ꯀꯌꯥ ꯁꯦꯡꯕ ꯑꯣꯏꯗꯕ ꯑꯗꯨꯒ ꯃꯔꯛꯇ ꯑꯣꯚꯔꯂꯦꯄꯤꯡꯒꯤ ꯇꯥꯏꯞꯇ ꯇꯠꯄ ꯃꯥꯟꯕꯣꯏ ꯀꯩꯕ ꯑꯗꯨꯃꯥꯏꯅ ꯂꯩꯕꯁꯨ ꯌꯥꯎꯔꯤ ꯍꯥꯏꯇꯥꯔꯦ ꯑꯃꯔꯣꯝꯗ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯌꯥꯝ ꯀꯟꯅ ꯑꯌꯦꯠ ꯑꯄꯟ ꯂꯩꯕꯃꯛꯇꯤ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯑꯌꯦꯠ ꯑꯄꯟꯁꯦ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯑꯗꯨꯃꯥꯏꯅ ꯈꯔ ꯂꯩꯈꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯀ꯭ꯔꯣꯁꯤꯡ ꯂꯩꯔꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯕ꯭ꯂꯦꯛ ꯂꯥꯏꯟꯅ ꯍꯦꯛ ꯍꯦꯛ ꯆꯤꯡꯕꯅꯤ ꯁꯨꯃꯥꯏꯅ ꯄꯤꯔꯤꯕꯁꯦ ꯁꯨꯃꯥꯏꯅ ꯀ꯭ꯔꯣꯁꯤꯡꯁꯦ ꯑꯇꯣꯞꯄ ꯃꯐꯝꯗꯗꯤ ꯀꯌꯥ ꯂꯩꯇ꯭ꯔꯦ ꯃꯥꯒꯤ ꯑꯣꯏꯅ ꯑꯗꯨꯅ ꯃꯇꯨꯡ ꯇꯥꯔꯛꯄ ꯆꯍꯤꯗꯗꯤ ꯀꯌꯥ ꯀꯟꯅ ꯑꯌꯦꯠ ꯑꯄꯟ ꯂꯩꯇꯦ ꯑꯍꯥꯟꯕ ꯆꯍꯤ 10ꯒꯤ ꯑꯗꯨꯋꯥꯏꯗꯗꯤ ꯈꯔ ꯂꯩꯈꯤ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯇꯧꯖꯔꯨꯕ ꯍꯣꯠꯅꯖꯔꯨꯕꯗ ꯑꯌꯦꯠ ꯑꯄꯟ ꯂꯩꯕ ꯅꯤꯡꯖꯔꯨꯕ ꯈꯟꯖꯔꯨꯕꯗ ꯃꯅꯤꯡ ꯊꯨꯡꯕ ꯑꯣꯏꯔꯛꯇꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯊꯦꯡꯅꯈꯤꯕ ꯑꯣꯏꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯀꯌꯥ ꯀꯟꯅ ꯑꯌꯦꯠ ꯑꯄꯟ ꯂꯩꯇꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯐꯕ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯂꯥꯏꯐꯇ ꯍꯋꯥ ꯑꯅꯥ ꯑꯌꯦꯠ ꯑꯄꯟ ꯂꯥꯛꯄ ꯌꯥꯎꯔꯒꯁꯨ ꯃꯍꯥꯛꯀꯤ ꯂꯥꯏꯐ ꯂꯥꯏꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯂꯥꯏꯟꯁꯤꯡ ꯃꯁꯤ ꯑꯩꯅ ꯒ꯭ꯔꯤꯟ ꯂꯥꯏꯟꯅ ꯍꯦꯛ ꯁꯦꯝꯕꯅꯤꯀꯣ ꯒ꯭ꯔꯤꯟ ꯀꯂꯔꯅ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯄꯨꯟꯁꯤꯗ ꯑꯋꯥ ꯑꯅꯥ ꯑꯌꯦꯠ ꯑꯄꯟ ꯂꯥꯛꯄ ꯌꯥꯎꯔꯕꯁꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯃꯗꯤ ꯃꯇꯦꯡ ꯇꯧꯕꯤꯕ ꯃꯤꯑꯣꯏ ꯈꯔ ꯑꯗꯨꯝ ꯂꯩꯒꯅꯦꯕ ꯃꯁꯤ ꯃꯍꯥꯛꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯀꯥꯟ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯍꯜ ꯂꯃꯟ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯃꯍꯥꯛꯀꯤꯗꯃꯛꯇ ꯁꯄꯣꯔꯠ ꯑꯗꯨം ꯂꯩꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯋꯥ ꯑꯅꯥ ꯑꯌꯦꯠ ꯑꯄꯟ ꯂꯥꯛꯄ ꯃꯇꯝꯗ ꯃꯇꯦꯡ ꯇꯧꯕꯤꯕ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯈꯔ ꯑꯗꯨꯝ ꯂꯩꯌꯦꯕ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗꯁꯨ ꯃꯍꯥꯛꯀꯤ ꯂꯥꯏꯐ ꯄꯥꯔꯠꯅꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯆꯥꯎꯅ ꯑꯗꯨꯝ ꯊꯧꯗꯥꯡ ꯌꯥꯒꯅꯤ ꯃꯇꯦꯡ ꯇꯧꯕꯤꯒꯅꯤ ꯁꯄꯣꯔꯠ ꯇꯧꯕꯤꯒꯅꯤ ꯃꯍꯥꯛꯅ ꯍꯌꯦꯡ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯑꯗꯨꯝ ꯃꯍꯥꯛꯄꯨ ꯂꯨꯅ ꯇꯧꯕꯤꯒꯅꯤ ꯁꯄꯣꯔꯠ ꯇꯧꯕꯤꯒꯅꯦꯕ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯎꯕꯤꯔꯝꯒꯅꯤꯀꯣ ꯑꯍꯜ ꯑꯣꯏꯔꯛꯑꯕ ꯃꯇꯝꯗ ꯃꯆꯥꯁꯤꯡ ꯃꯁꯨꯁꯤꯡꯅ ꯂꯣꯏꯅꯕꯤꯗꯕ ꯁꯄꯣꯔꯠ ꯇꯧꯕꯤꯗꯕ ꯑꯣꯜ ꯑꯦꯖ ꯍꯣꯝꯗꯒ ꯊꯝꯕꯤꯕ ꯁꯤꯒꯨꯝꯕꯁꯦ ꯃꯍꯥꯛꯀꯤ ꯁꯄꯣꯔꯠ ꯇꯧꯕꯤꯅꯕ ꯃꯤꯑꯣꯏ ꯂꯩꯇꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯑꯣꯏꯒꯜꯂꯦꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁꯄꯣꯔꯠ ꯂꯥꯏꯟ ꯂꯩꯔꯒꯗꯤ ꯑꯗꯨꯒꯤ ꯑꯋꯥꯕꯗꯨꯗꯤꯀꯌꯥ ꯀꯟꯅ ꯂꯩꯔꯔꯣꯏ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯍꯥꯏꯕꯗꯤ ꯑꯐꯕ ꯑꯣꯏ ꯍꯥꯏꯕꯅꯤꯀꯣ ꯁꯄꯣꯔꯠ ꯂꯥꯏꯟ ꯂꯩꯔꯤꯕ ꯃꯈꯩ ꯑꯗꯨꯝ ꯑꯐꯕ ꯑꯣꯏꯒꯗꯣꯏꯅꯤ ꯑꯌꯦꯠ ꯑꯄꯟ ꯂꯥꯛꯄ ꯌꯥꯎꯔꯕꯁꯨ ꯀꯥ ꯍꯦꯟꯅ ꯑꯋꯥꯕ ꯐꯪꯗꯕ ꯀꯥ ꯍꯦꯟꯅ ꯑꯌꯦꯠ ꯑꯄꯟ ꯂꯩꯇꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯃꯗ ꯑꯁꯣꯛ ꯑꯄꯟ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯊꯣꯛꯑꯦ ꯈꯜꯂꯣ ꯑꯗꯨꯕꯨ ꯊꯣꯛꯏꯕ ꯖꯒꯥ ꯑꯗꯨꯗ ꯑꯐꯕ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯀꯥ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏꯍꯧꯗꯕ ꯁꯄꯣꯔꯠ ꯇꯧꯕꯤꯅꯕ ꯃꯤ ꯂꯩꯕꯒꯨꯝꯕ ꯂꯩꯗꯅ ꯃꯥꯒꯤ ꯎꯀꯟ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯊꯦꯡꯅꯒꯅꯦꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯏꯅꯁꯨ ꯑꯗꯨꯃꯥꯏꯅ ꯂꯩꯒꯅꯤ ꯃꯥꯅ ꯀꯥ ꯍꯦꯟꯅ ꯋꯥꯕ ꯃꯇꯥꯡ ꯃꯥꯅ ꯁꯦꯜ ꯊꯨꯝ ꯌꯥꯝꯅ ꯋꯥꯕ ꯃꯇꯥꯡ ꯑꯣꯏꯔꯣ ꯃꯥꯒꯤ ꯃꯇꯦꯡ ꯇꯧꯕꯤꯅꯕ ꯃꯥꯅ ꯄꯩꯁా ꯄꯨꯐꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯏꯁꯝ ꯁꯝꯅ ꯃꯍꯥꯛꯀꯤ ꯁꯄꯣꯔꯠ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯐꯪꯕ ꯍꯥꯏꯕꯗꯣ ꯑꯗꯨꯒꯨꯝꯕꯗꯣ ꯑꯣꯏꯒꯅꯤꯕ ꯃꯁꯤ ꯌꯥꯝꯅ ꯐꯕꯅꯤ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯦꯟꯖꯦꯟꯁ ꯂꯥꯏꯟ ꯅꯠꯇ꯭ꯔꯒꯅ ꯁꯄꯣꯔꯠ ꯂꯥꯏꯟ ꯍꯥꯏꯔꯒ ꯈꯪꯅꯩꯀꯣ ꯍꯥꯏꯕꯗꯤ ꯂꯥꯏꯐ ꯂꯥꯏꯟ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯂꯥꯏꯟꯁꯤꯡ ꯑꯁꯤꯅꯤꯀꯣ ꯃꯊꯪ ꯑꯁꯤ ꯃꯍꯥꯛꯀꯤ ꯊꯕꯛꯀꯤ ꯃꯇꯥꯡ ꯌꯦꯡꯁꯤꯀꯣ ꯃꯥꯁꯤ ꯆꯍꯤ 30ꯒ 2 ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯕꯅꯦ ꯑꯗꯣ ꯊꯕꯛꯀꯤ ꯃꯇꯥꯡ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯈꯨꯅꯤꯡꯊꯧ ꯃꯈꯥꯗ ꯌꯦꯡꯒꯅꯤ ꯈꯨꯅꯤꯡꯊꯧ ꯃꯈꯥꯗ ꯊꯕꯛꯀꯤ ꯃꯩ ꯑꯁꯤ ꯂꯩꯕꯗꯤ ꯑꯣꯏꯌꯦꯕ ꯑꯗꯨꯕꯨ ꯂꯥꯏꯟ ꯑꯁꯤ ꯈꯔ ꯇꯦꯟꯕ ꯀ꯭ꯔꯣꯁꯤꯡꯁꯨ ꯈꯔ ꯂꯩꯔꯦ ꯑꯗꯨꯒ ꯃꯔꯛꯇ ꯇꯠꯄꯁꯨ ꯌꯥꯎꯏꯀꯣ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯊꯕꯛ ꯁꯤꯟꯐꯝꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯂꯥꯏꯅ ꯃꯥꯏ ꯄꯥꯛꯄꯗꯤ ꯑꯣꯏꯔꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯍꯣꯠꯅꯕ ꯀꯟꯕ ꯃꯊꯧ ꯇꯥꯏ ꯈꯥꯡꯕ ꯀꯟꯕ ꯇꯉꯥꯏ ꯐꯗꯦꯕ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩ ꯍꯣꯠꯅꯕ ꯀꯜꯂꯅꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯩ ꯍꯣꯠꯅꯗꯕ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗꯤ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯊꯕꯛ ꯃꯥꯅ ꯇꯥꯟꯅꯔꯒꯁꯨ ꯌꯥꯝ ꯂꯥꯏꯅ ꯐꯪꯕꯒꯨꯝꯕ ꯗꯥꯎ ꯌꯥꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯌꯥꯎꯒꯜꯂꯦꯕ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯑꯗꯨꯒꯨꯝꯕꯗꯤ ꯀꯌꯥ ꯀꯟꯅ ꯂꯩꯇꯦ ꯍꯥꯏꯕꯗꯨꯅꯤꯀꯣ ꯑꯩꯅ ꯄꯤꯖꯔꯤꯕꯁꯦ ꯍꯥꯏꯕꯗꯤ ꯍꯣꯠꯅꯕ ꯀꯟꯗꯕ ꯌꯥꯔꯣꯏꯕ ꯍꯦꯛꯇ ꯂꯥꯏꯅ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯗꯤ ꯄꯤꯗꯦꯕ ꯈꯥꯡꯕ ꯀꯟꯗꯕ ꯌꯥꯔꯣꯏꯕ ꯃꯩꯗꯤ ꯄꯤ ꯑꯗꯨꯕꯨ ꯍꯣꯠꯅꯕ ꯀꯟꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯈꯨꯕꯥꯛꯇ ꯂꯩꯔꯤꯕ ꯂꯥꯏꯟꯁꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯂꯩꯔꯤꯀꯣ ꯁꯤꯅ ꯑꯃꯨꯛ ꯕꯤꯖꯤꯅꯦꯁ ꯂꯥꯏꯟꯒꯤ ꯃꯇꯥꯡꯅꯤꯀꯣ ꯍꯧꯖꯤꯛꯀꯤ ꯑꯍꯥꯟꯕꯩꯗꯨꯅ ꯑꯩꯅ ꯊꯕꯛꯀꯨꯝꯕ ꯍꯥꯏꯕꯗꯤ ꯒꯣꯚꯔꯟꯃꯦꯟꯠ ꯖꯣꯕꯀꯨꯝꯕ ꯑꯃꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕꯀꯨꯝꯕ ꯁꯤꯒꯨꯝꯕꯒꯤ ꯃꯇꯥꯡꯗꯅꯤꯀꯣ ꯑꯩꯅ ꯑꯍꯥꯟꯕ ꯊꯝꯖꯈ꯭ꯔꯤꯗꯣ ꯑꯗꯨꯅ ꯒꯣꯚꯔꯟꯃꯦꯟꯠ ꯖꯣꯕꯀꯤꯗꯤ ꯈꯤꯇꯪ ꯋꯥꯅ ꯐꯪꯉꯦ ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕꯀꯨꯝꯕꯗꯤ ꯑꯗꯨꯝ ꯐꯪꯕ ꯌꯥꯏ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯕꯅꯦ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ
business line habidi isana iromdom honazarga tawjaba yaba aduguma business line ni matang haitar ko sina mo aini jeng pham batamda khunawbiromda chatkadaw line ni khunawbirom yawna chatkadaw line ase sumaina lei haitar kanagumba phajana sangna chappasu lei kanagumba tiana leibasu yawi ma ke si yam kana sangbudi nate adubu leidi leire masigi matungena maha ase business line dana khara hena sana bo oigani han bigi thabak tu gi matungena yengar pham batam haitar line ase business line khara phaba oi haitar maram sina mahangna pamjaba business line ama khanduna tawbuda kana bo oigani ba adubu hairiba line ase su mapung phabadi nate aduga matek su oire maram sina business tawrga jo hongdo hongjin khadi laigani ba haibidi ama torambadigi ama muhongba ama torambadigi mapung phadaba adum khadi laigani ba aduna business line da mahana chatke haibu taragadi chanabadi oi adubu mapung phabadi oi gandi maram sina mana hainaba pamjaba aduguma line ama khanba changeba hainaba pamjaba oiragadi mana lepado kya lepninga roiba aduna hainaba romda dum chattoidina adu maina sum aina pamjaba hainaba business line ama khallagadi tum koibo oigani aduga pisa tungba sel thokpa aduguma su pigani ba mathang sina laibakki obi mai ni ko aikoina tawjariba honajariba singa sa masi ka hena honaraga su hayeng laibak leiramdaba yawdaba nateba aina kana tanajaba aina kana honajaraga su hayeng tungda mai paamdaida laibak leitabadi lehobugumba sigumba su dum yawdaba nateba aduga kanagumma mi khrana kya kana honadabida adu maraibak leibadigi chokhatpa maraibak leibadigi mai papa yawdaba nateba mama mapa ge maran mathum mama mapa na tawibadigi mama mapa na honabibadigi samsamna ima ipa na kera khabi bani ka haba leidana hadi yang kana honadaga su mama mapa na pisa song thadaraga ma thabak tawkhiba adum leitaba nateba adu kanagumma mi khrana mama mapa wa bani masana honajara yam khang honajaba dumba adu digi sa kholkba adu mai palak pasu dum leitaba natte haitar sigumba singa se akoina fair line daibukki me natragana destiny line haraga su khangai ko sigumba se ado mahakena aina yellow line na sumaina pibeni ko fair line se mayai da leibu si oigedoni khuyai tamne kaga dam haitar mahakena mahaki fair line si adum leibo ere adubu marakta mata talli ko masigi matungina ma ase thabak simphamda mapung phaba oidaba hongdo hongjin leiba ngasai business ta haibu samane ko habidi lairik ki oibi ai thabak ki oibi ai business ki oibi ai ko hongdok hongjin leiba mapung phaba oidaba amuk tawraga mulepa matangla ni khangde pharta bani khangde adum khara thengnaba adum yawgani smooth oina chattaba haitare loinana hariba line asigi matungina migi mating su kya kana leiba oiroi baroina masana iromdom honajaraga mai pakpa chokhatpa oigani ba khangba kandaba yaroi aduga aina tawjariba thabakse masida tungkoina channaba khongpham chena lepa changeba natragadi hekta hongdo hongjin leiba adugum sedum pigin haitar marta tatpa sinani ko ado ma ke oina laibuk leitabati nate honoba kandaba sunate haitare habidi kanago miyo emna felan sedum kara amaga marta tatkhraga sungthok tholok taba shaw madudi dum aija mai thire ai to e haidana lepthokiba adugum oigal leba ado ma ke oina hanbadi naidri habidi felan se samain karaga mai line ma pasida yawram daida tatkhre adige mo mainline sidam ka kalaga hotline ma pasai dam tatle adamai tawdana hotline kitang mo kai haitare hazuna ma je thaba ama tawsa ama mu tawba natragana wakhanje karigum mom tawge khalaga su mayum palabani kitang home rim la ane haitare adugi matungni kitang le pollution khadim laigani haitare tawbu tabu ma ke oina ma ke wakhaldi mark se honaning ba kham kanba adugi mami didum lai haitare habidi line sum tholai banina tawge habidi rum khalli ba ma ge life ai sidi pami ai si tawge khalli ai si satke khalli ai business ya ai hojik farak tar so ai tawgini kana sumain leiba adugumba wakhalam di chili habidun ko mathang sina mahaki marriage line ni matang dam yengmina se marriage line ni matang yenga ko matamda khonaw bigi makha swai sida yengi ko masida ma ke line se pam matamda line ama dum phajana ning thina leire hariba line asigi matungina sangna ning thina call up leibase masi ma ke life partner ga mari phaba mosanaba wakhalo manaba adugumba adum pi haitar kana gumba khatena leibugumba natraga line ama adagi hen boy targati imban pusida kitang ayra pa leiba adigi mochana daba adigi yumban pusida ama palaga ama upanba adugumba su yawdaba nate ma ke oina di ama kang thina phajana leiba maramna ma ke life partner ga mari phaba mosanaba wakhalo manaba adugumba oigane adana samai thamjari mathang ase ma ke oina sahi je kunthraga ni thoineba chahi gi mutungina fall ama thamjage ko chahi gi mutungina ma ke fall ase ana ye kya kana leibidi oroi karigumba naraga di yang ka hena kana naba thengna gani ba yum saba phaboide
ꯃꯈꯥ ꯃꯥꯏꯀꯩ ꯆꯠꯄꯗ ꯐꯠꯇꯦ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩ ꯆꯠꯄ ꯍꯟꯗꯣꯛ ꯍꯟꯖꯤꯟ ꯂꯩꯒꯅꯤ ꯊꯋꯥꯟꯗꯒꯤ ꯍꯤꯌꯥꯡꯒꯩ ꯊꯥ ꯃꯔꯤ ꯑꯁꯤ ꯍꯛꯆꯥꯡ ꯀꯌꯥ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯣꯏ ꯑꯅꯥ ꯑꯌꯦꯛ ꯈꯔ ꯂꯩꯒꯅꯤ ꯑꯗꯨꯒ ꯆꯦꯛꯁꯤꯟꯗ꯭ꯔꯒꯗꯤ ꯃꯤꯋꯥ ꯇꯥꯕꯁꯨ ꯈꯔ ꯂꯩꯒꯅꯤ ꯄꯣꯏꯅꯨꯗꯒꯤ ꯂꯝꯇꯥ ꯊꯥ ꯃꯔꯤ ꯑꯁꯤ ꯂꯟ ꯐꯪꯖꯩ ꯌꯥꯝꯅ ꯐꯩ ꯁꯨꯃꯥꯏꯅ ꯊꯝꯒꯦ ꯆꯍꯤꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯃꯄꯣꯛꯀꯤ ꯑꯣꯏꯕ ꯐꯜ ꯍꯥꯏꯇꯥꯔꯦ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯍꯣꯡꯉꯔꯣꯏꯗꯕ ꯃꯒꯨꯟ ꯈꯔ ꯌꯥꯎꯒꯅꯤꯀꯣ ꯔꯤꯖꯜ ꯈꯔ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯑꯩ ꯑꯗꯨꯝ ꯄꯤꯖꯩ ꯍꯥꯏꯇꯥꯔꯦ ꯃꯄꯣꯛꯀꯤ ꯑꯣꯏꯕ ꯆꯍꯤꯒꯤꯗꯤ ꯑꯍꯣꯡꯕ ꯅꯥꯏ ꯑꯗꯨꯒ ꯃꯄꯣꯛꯀꯤ ꯑꯣꯏꯅꯗꯤ ꯑꯍꯣꯡꯕ ꯅꯥꯏꯔꯔꯣꯏꯗꯕꯅꯤ ꯍꯥꯏꯇꯥꯔꯦ ꯃꯄꯣꯛꯀꯤ ꯑꯣꯏꯕ ꯃꯍꯥꯛꯀꯤ ꯔꯤꯖꯜ ꯑꯁꯤ ꯃꯍꯥꯛ ꯑꯁꯤ ꯂꯧꯁꯤꯡ ꯆꯥꯎꯏ ꯃꯤꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯏꯕ ꯐꯩ ꯅꯨꯃꯤꯠ ꯆꯨꯞꯄ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯁꯥꯒꯅꯤ ꯋꯥꯔꯛ ꯊꯧꯔꯝ ꯌꯥꯎꯒꯅꯤ ꯍꯥꯏꯕꯗꯤ ꯏꯁꯥꯒꯤ ꯊꯕꯛ ꯅꯠꯇ꯭ꯔꯒꯁꯨ ꯃꯤꯒꯤ ꯀꯔꯤꯒꯨꯝꯕ ꯃꯇꯥꯡ ꯑꯃꯗ ꯌꯥꯎꯁꯤꯟꯗꯨꯅ ꯃꯗꯨꯕꯨ ꯃꯍꯥꯛꯁꯨ ꯔꯥꯏ ꯇꯥꯊꯣꯛꯄꯒꯨꯝꯕ ꯑꯦꯗꯚꯥꯏꯁ ꯄꯤꯕꯒꯨꯝꯕ ꯁꯤꯒꯨꯝꯕ ꯈꯔ ꯇꯧꯒꯟꯒꯅꯤꯀꯣ ꯃꯁꯤ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯃꯄꯣꯛꯀꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯔꯤꯖꯜꯅꯤ ꯍꯥꯏꯇꯥꯔꯦ ꯈꯔ ꯍꯩꯁꯤꯡꯕ ꯑꯗꯨꯒꯨꯝꯕ ꯃꯒꯨꯟ ꯑꯃꯗꯤ ꯌꯥꯎꯔꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤꯅꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯩꯒꯤ ꯚ꯭ꯌꯨꯋꯔ ꯑꯃꯒꯤ ꯃꯍꯥꯛꯀꯤ ꯑꯩꯅ ꯔꯤꯖꯜ ꯄꯤꯖꯈꯤꯕꯁꯦ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗ ꯁꯨꯝ ꯈꯪꯍꯟꯖꯕꯅꯤ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤꯅ ꯌꯦꯡꯕꯤꯔꯒ ꯑꯗꯣꯝꯒꯤ ꯈꯨꯕꯛ ꯃꯩꯗꯁꯨ ꯃꯍꯥꯛꯀ ꯃꯥꯟꯅꯕ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ ꯐꯦ ꯂꯥꯏꯟꯒꯤ ꯑꯣꯏꯕ ꯌꯥꯏ ꯂꯥꯏꯐ ꯂꯥꯏꯟꯒꯤ ꯑꯣꯏꯕ ꯌꯥꯏ ꯍꯥꯔꯠ ꯂꯥꯏꯟꯒꯤ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯍꯥꯔꯠ ꯂꯥꯏꯟꯗ ꯑꯩꯈꯣꯏꯒꯤ ꯁꯣꯔ ꯍꯣꯟꯕ ꯅꯨꯡꯉꯥꯏꯇꯕ ꯕꯤ ꯄꯤ ꯑꯅꯤ ꯋꯥꯡ ꯂꯥꯛꯏꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯥꯏꯅ ꯂꯩꯗꯅ ꯁꯤ ꯈꯪꯖꯤꯟꯕꯗ ꯑꯗꯨꯝ ꯌꯥꯏꯗꯅꯀꯣ ꯑꯗꯣꯝꯗ ꯑꯗꯨꯝ ꯃꯥꯟꯅꯕ ꯑꯗꯨꯝ ꯌꯥꯎꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯧꯈꯠꯆꯕꯅꯤ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯔꯝꯕ ꯆꯦꯅꯦꯜ ꯑꯁꯤꯅ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯌꯥꯏꯐꯔꯦ